Matamgi Manipuri Wari channel asibu tabiriba khwai pumnamakbu taram nokjari. Ngasisu mahausakom Minoktuna Nisani kuntra mari suba tangkak amok puduna lagjari. Mayam punna taminarasi. Lakibani nungsibagi thangna pumnamang khamjinduna utluge khanna aigidi nungsibadi minamba yaungdaba nungsibani haibadu. Adubu shupnagi kol amakhakna thangna pumbado thudekbagum tawkhri. Phana phakiba thawnado kadaidano mafam khangdana mangkhibagum hakchangduda matana phawdabagum thokkhri. Ama kainani kiringai sida ama kainaragera hanglakpada kari paukhum pirasige. Kanabu oina khalasige wakhal mamle anganba lambi sida. Handa ngamba hanagum selyamna paiba natri. Magine haina leiramba khodingmak handak parina operation tawbagida loina puthokduna sana magi makhuta sinakrabani. Ma masadagi piba konadana bredendagi lauduna awaiba pikiba sana pumnamak khangdrabaso kharagi makhaidi khangbani. Handaksu kaisho khangsin usinadana karamna mangon hairasige. Magi siguma thawonga sigi nungsibada sel lawdi haigadawribra. Thamoi sengna nungsibo ina lawbada akaiba leiroitra. Oijaba thiba nungsiba nate haiba mama sana yagadawribra haiba wahang ama magi wakhalduda lagli. Nathana phambada waramani aise phatlage na tawbani aikhoi mado mi malai na tawbududa ainoina lola aba sangomse adoini khar thingdokhriko. Singthana thongjindagi ngangang changnakpani khalamba wakhal pombado mamito muktang khapduna koktagi manghali aduga singthada yenglakli wadi ngangdabi. Singthana noklaga sangom glass to table duda thamduna kanano ne nangna hojik wariga saiduba ngambara natida dayai phani o udaba koiri ne ai phada kai haireino abungo operation tawbag hairapani ngambaga nanga hayeng changani haidaine sangom no thakcheluse yani yeche kaino nangna ngasa haini haido hairodana sana humang anabi karakpagum tawri makuna pariba begdu makut ani changduna jena paiseli magi matawduda singthana kaidawrage nasa nungaitraba kaishu tawdida aidi nasaga nungaitrabo ningore kaino nangna hairindo hairodana je aise hayu kaidawrage kaino nangna hainingboda kaishu khanana dum hairo tamchase handak khara ngausinambro je Singtha sanagi wadu da noklaga gaidai wano dai bema nangna haidoba madi haujikan gyamyan tabadane aina noida bredendane ngammagi mataw tamjawnane toina hairiponi wakhalga sumaina tarakani ga thajarodre nanga thingnabadagi yamna hongida madi oh si hangboiroi nangna laise som kaisu kaidida ngammana nangondane mangausinarena laknareiro lakna dedaji aina som fai hanggadawne thamaina da bredendi je ngambagi manakta chatlunina ne ngasai ayukta chatkibani naknarabo je naknare yamna kausiro phone tawraga laona kaurgum sichi ai chatnamba tawrage mathakta lepaga ne ngamba hoigi yum adum ubane yengnu lawne mathakta karusi yani yeje nangsina yum oidoine yengu law kaino Singthana janabu namduna jingnaga mathaki floor duda pukhalakli. Makhudom bithinduna makhoigi yumgi yum ama kanaraga leiriba awangba building do masak takli. Tu asidaine grey color gi she moi mayumni. Thongala matang kanaraga dum leirabani. Hayeng nangna moida la akanda ibani dum punyar dawni. Sanado yum duda yenglaga nokningdaba minok ama chumbal duda namduna noknaba honari. Kuina mafam duda leiningbagi apamba leitreduna je ai hanaba tawrage yumda thabak kharasu lehawri o nang hayeng chatoinina pirol pek tawgadaba su leirangani aisu yardi ne ai dum thitmirasu yabani yani yeje ai dum chatkhage sangom daw ingsu ingamani law adu hana thakdo aduga chalo makada mukum tharagli sanadu phamma phawa pham tharamdri sangom glass tu payadona amukda kut lawna thakdoklaga makhutuna machindu haiphetai thokli adudi je ayumuk chalage hoi law ai thindoki Singthana sanabu gate phawa thindok piragli sana gari manungda mangduna wakhalna phungbangna duna rain ki yum yongna balakli
Magi ka yaubaga thongdu lonsindu na phamungda git phamthei. Nakanda hayeng punabani haidana luggage ta pack tawduna thamliba dress to amuk yengli. Makhuna nanthokini matagom chena pairiba bag tuda amuk yengli. Mamit usinduna khanghauda ihaurakliba mitki pido amuktang maningtamna khazai thaktuda chenthali. Aduga bag tu chen hangdoktuna manungda yauriba paisa do lauthokduna mitmangda thangatuna ngaihak yengi. Minute khara yenglaba matung machinda tapna sole. Minambadi nateko. Wahaiduga loinana makut khunamduna khazaiduda pena tariba pisingdo amuktada pulap nanthokduna teithokli. Paisa dabu pulliba rubber machadu lauthokduna sana paisa masing thiba haurakli. Thiba loirakpada khangli Ningthoina magi nungsibagi mamalni haiduna piramliba sanphamdo puna lupa lakh mangani haiba. Paisa masing thiba loimaga sanado phone lauthokduna yaifaren da call tawi. Dayaifa kidaure ai beng da chalaga dayaifa da paisa kapage. Nangi account so hangdana kamaina ngana paisa kapak toiba. Bank account hangdradi paisa kapa yadabra? Yade. Nangi lerakanda engona transfer tawagdoine. Adudi kamain tawni? Ngambagi account hapchalo aduga engona kapo aduna samani. Mangonda haidabidane aina tharakpa yaba maong win hairo. Nangdi kaide paisa? Ngamba nang khangdaba paisa dudi nangdi kaide lawriba? Dai panahana hairo kanada kapakpa yage do. Aduga kona ai dai pada wari lirage. Computer center amada chatlaga kapki hayo aduda idea ni adu kaigino nangna ngamba khangandana tawriduba dai phagi sigi number sida natro adum tharak doisa hamage ai hawje paisa du tharage athobuda operation tawnaba sem saba loibiro aina lakpada amungona ba phalama dai pha yai phana wa hai banang dringai sana phone du kakri phone kakpaga sana paisa da mo bag da hapchilanga bag to lengjum da phatyan senduna chatuna mapana thorakni akona pariba phone do ring kana kingalakpado thangatuna diengli yai pharal ge orambadu da amuk pairudri muthatuna hapchilanga sana computer center amada lakli computer center amada changlaktuna paisa hapke haidana hairamli Saldo lisingi waong dabana madu pulapti kampi aroi khajiktang kapade yani haindana haimbadagi sana ayawa khara kapiyo haidana kapalle computer center tara mukoina chetuna magi khuta lairiba lupa lakh manga du hakre loibaga sana phondo yai pharelda amuk tawdun hangli daiba paisa yoraba yore nangi su yama paisa sikai digino daiba akhoi bungona ba phaloka aina bungoge manakta laktraso abungo do dai phana nikhining sinbi kaino nang haidubo nang bahayang lakani haidai nei ngonda lakpa pharak ta dana laktridi haiban dai ba ai thamage thabak amta tawrukhige kaino ai bu gyana mi ta tadri nang nang ni mayam se kaino dai phasu doctor onaraga abungo do operation tawna ba hainarro adu budi hairani ne ado kaino nang nang ni mayam se ai ba khal tadri tarakani Kohona tapna nangi sel mayam se kadai degi no simade nangai hon hairo ai dai phaga thingna bada dai phada soidana kon hairake hauji haibadi ga dawa ai thamagi dai fa phone kaklaga sana magi ren ki room manung de changkri somdana ngambaga bredin ga wari sanari ngamba mangi thamoi da leiba penda papumba do puthokduna wakatli bredenda breden su ngambagi thamoi do phathabina bu honari Thimbiri asaw mapumba phathaduna wakhal phathabiri ngambadi pangna phathaba ngamde nisa jaba migi haunaba sawkhradi pangna phathaba ngamde sawba yamna thoi aduga tapthaba su thubani makhoina sawringai tawrukpa thaba wakhal amada khanthadana tawrukpa ngakta oina tawbani asawbana mang thaduna mi mahatpa kaisu leiba thabak oide ngahak sawringai duda haujik ngambana tawribaso maduduni Mama mo yamna sawri pena ba pumbana yomlabado mamada waiduna tainaning mapoklakli pung tararam tarakpaduda Bradian gi phone da singthagi call lai Bradian su call do loudspeaker on tawduna thamli laktribo nupa nangbo lani ai su office atore jagi singa si chana ba taw law ko ngamba su sida puro anu puna jamina na ba thamamo aduga nang chalo yare chat pudi chala dawni ne Chatringai sida nasak tom teng hauge dana
Yare, wachi mu tawra'ine. Adu hairagane, sanadu ngasai ay nang talaamine. Ngasai makai, pisumani suktuna, mamay du suktugtuna, naganda yengnaga, anidugi wari taramba ngamba, mamay patlay silagtuna. Madi du kada wala mi ba? Ingon na kamta haidena, adu tala kanina. May nupigi wa palagpasidade, waga nga ngay side. Kada wala mi no haibani. Wa amta haige na lakpani ye, yam luba wa nga mali, adu gadi pura kay no amo ilerme. Kaya nga mino. Nang sawja kanyang sinabray, ay na yam ti na gantar bani, ay ko'y nupada pa ba, ay na nang natawtam siya na warak pa na sinay ni haida na haiki bani. Ay na sumay na haibi kibay, nang ay kay nom nilayo da na, ay na siya bagay. Sangtada icam-cam na, lainariba wari pumba, amata kang dawoy ba na, icam-cam na dumhay siya bani. Nung dawari karalay boy ba na, ngambaga bradian ka diyang na. Karigyo rin ba yaba, hangni ba wahang dugi marumda, karamba pa kung amatyan ba hayba, wahang amagaloy na na, yung nabamit yung ni. Tumin-tumin lay kiba duda, sangtana magkasayak ni. Kay no malayo haro ba dagi, tumin nga lay krisidi, likra ba kang namase. Atay di, atay kay kaharam ginangonda. Kay siyo haram de da, tingi chalagyan na dumchat kre. Ay nanoy kauge, una ko na hayba ni. Mana ka orano, unararoy gana dumchat kre. Lagi damo. Hoy, palaw ko. Singtana pon tamkibaga, brede na. Kay naman nalay siya ba? Nangilong bagi wapam say makang majala. Natraga, icam-cam na sumhangi majala. Icam-cam na lagto na, andum na hangad mineti. Kang bagi hangi bra, natraga, ato pa maramamalay bra, amadi soydre. Luhong bagi hainay hay bawase, kang boy ka na, kanan hain na kang boy ka daw riba. Ay horendo, may managdajat pa da, pasan hangagi. Mana kang boy ramang ka na, manala na kanda na ba, ay mangonda pa dyan hairagi. Hoy, adumain daw. Angang soy ba nina, wakala pasan na control daw nga maroy. Dangi wanda na tana, ato pa side ke pressure maya mama sulay ba nina, pasan na kanta bangam dana ne, mana kan ba na, chumi na kalaga jat kidoy ni. Jahi na nga ujara so, wakal dengon de kihena tawa ni. Wakal tiyan bagini. Ay na wakal tara kan na buhana ringay, mana madanay na kan ba ni. Tabag daw ba da, dayang-dayang daw ka bangang na di. Mataw manda na, mabugyam na luwa ni. Migiyam na kanda na wangang ba ni. Mina nung ngay rida boy radi, mana hay ni mawada, taydok do na, atopoy na wari sab hay ba ni. Parese, nang horin jalaga na, pasana wari do sauro genta na. La na kanda na ba, adu daydi, noy nigi, relation se, kuy na sang na dyan na ba, pasana hayram. Ay haygi. Ay koy do jak jawars laot, adu gane, ay koy do dum haydakro, ichangi managda jat pa do. Ay suyum da jawa tali, noy doy na jawa na pare, noy doy na jawar si. Ani do bradian gida langto na, jak jaminari, jak jawa loiraga, sanagi nagda jat ki haydana, ngambana bradian haybani. Somday ay farel so, doktor na, emergency oy na tahaw na bahayrak pa oy bana, sana na paisa tharak paga, parigi operation gay, jem thong jensin tawring gay, pong panayam na tingjin kray. Operation ge ready loirak pada, pong paro taga dawre. Operation taw na masim saba loiri haybagi pawpi ki haydana, yay farel, sana da call tawi. Amok tanate, hanjin, ring di dumag jatli, adubo ok padi sunok oglukti. Yay farel do, sel tharam naga, tawrak liba maong duda, jingnaroy hayba ngamdri. Matang duso, pari na oti da insin kiba matang do ni. Yay farel, ngambagi number do ng call tawrakli. Somda ngamba jak jaba loy bagi, juice taksi haydana, sofa da pamdo na, bredin gamaga, juice takli bani. Ithathaja dana, yay farel gi kolak paduda, baikatli. Ngamba, kay lerage. Nang sanagi managda laybra. Layti, chat kitawri, kitawrage. Sana doy na pon hanjin tawani, adawa sumpay paraktre. Tabag tawri ba ramni, kay lerage, kay hayo hayno, ay mga horin hayrage. Hayba nate, ngasi ka daw ba yawge? Kay no haysa. Lupa lang mga ngasay do, ngahaki mamangda parigi operation taw bagi, sana na ngayon thari. Kamay na balance transfer taw wayage na, ingon hangi. Ay na nangon na tawraga thalaw haybada de, mana nang kang na taw bagi maong da wahayre. Si kamay tawri no. Kay no haysa, kay gibay no. Parigi operation gibay sa de, ay nasuna ba petaw kraday ne. Kok kinataba, lungs ta, nerve amatat pagi, athuwa da taw na bahayrak pa dagi taw bani. Hawjik oti da insin kiba da ngayri. Ay na sana da hay kiba mayam do, nangon nam da hayrak draw. Kay no haysa, ay ngon na di kem da hayrak dina. Adu ga ma de, adu ga mabasya do na kanada ge. Nang nagaram ka na haykri no.
Ngasai ayok pung nipan rom tarak pa doy da haibani. Ngasai singthagi manang lamba matang duda. Sel thungi wadi singthana palami haidana tambalai tina. Mada sel du day kada dege. Engon na kem ta haidri na kaige. Nang phone am da daw adu gam ta hangu. Thamo ai tawge. Ngamba yai pharal gi call takpaga sanagi number da call tawri. Mana tawbura so ring di chatli adu receipt sung tok torokte. Ngamba phamlamba dage phok hawgalakli. Braden su phone ngang na bawado khajik mana thangjinduna tabana khajik ti ta hawre. Masu phok hawgatli. Ngamba nang wangang da mapana thoraktuna Braden gi gari ma start tawre. Braden su wangang da gari maning da tongduna ani du thawdorakli. Makhuna mana gari ke handle du paiduna call tawba shilepte chak manai ngasai makhai gom ring chatli receipt tawdaba khakni. Ngamba phone do phurit ke pocket tu da hapjilaga gari du speed kana thawdarakli. Rain mapayomaga ani du gari khamamaga sanagi ka tamna lagli. Solon badinati adubu mapanda puna tharamle. Sanagi ka se mathakta oibani. Ngamba thonglomdagi mamai leithokduna akoibada sanabu ubra haidana yingnakli. Ujre leiriba mayam maraktudagi magi sana yawba ujre. Phone do mulok thokduna call tawri imungdagi ring khingnakpagi makhol do mapanda leiba makhoi ani dai. Sanaga ka thangnaba nupiduna kadagi thorakpada ubada Braden junction duna hangli. Kainom thangjage ba. Sigi kanda leibai chando kadai waida jakhige khangbibra. Ngasai waido thaba ama jatli na jakhibadubo halakhradaine. Adai matungdo kodom jakhige. Ubi hobra. Uhaudre leikigumdi tawbani ngasai waida. Mai phone ni kanda leiba mali ngasai de khingibani. Wano haramlaga nupidu sa jatkri ani du ngai hangti thong mamang du da leptuna leibani. Ama jakhi ama lai ama muk jakhi ama sadum halakli. Adabu makoina ngai riba sanadi jatpasu yaude langpasu yaude. Paidri khangaba imungdagi ring khinglakpagi makhol tarba phondo amokso anam kan basado na tawsili. Yum du doina hangrasira. Braden hairakpani ngamba phondo kaklaga. Ngaiko mai phone se pairakige aduga chase. Wado haiduna nido thongi paliba punado hangdoktuna manungla changlakli. Bulb amata thandana imamamna leiriba kanduda